ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯔꯥꯅꯤꯊꯣꯏ ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯐꯦꯁ ꯑꯅꯤ ꯊꯣꯛꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 23 ꯑꯃꯁꯨꯡ ꯃꯥꯔꯆ 3ꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 15 ꯐꯥꯎꯕ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯇꯤꯡ ꯔꯣꯗ ꯁꯣ ꯄ꯭ꯔꯣꯁꯦꯁꯟ ꯁꯥꯏꯀꯜ ꯕꯥꯏꯛ ꯑꯃꯗꯤ ꯚꯦꯍꯤꯀꯜꯅꯆꯤꯡꯕꯒꯤ ꯔꯦꯂꯤ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ECIꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ अगरतला जिरीबाम अमसुंग जिरीबाम अगरतला की नौना हौदोकपा जनशताब्दी एक्सप्रेस वर्चुअल ओइना रेलवे की यूनियन मिनिस्टर अश्विनी वैष्णवना मणिपुर की चीफ मिनिस्टर एन बिरेन अमसुंग त्रिपुरा की चीफ मिनिस्टर बिप्लब कुमार देव का लोइना लमथाखरे हैरोक असेंबली कंस्टिट्युएंसी की फाइनल इलेक्टोरल रोल दा मरम चातना नन मणिपुरी अनि की ममिंग हप्सलमले बूथ लेवल ऑफिसर न नन मणिपुरी अनि असि करम हप्सलमले बनो हाइना हंगलगली अमसुंग मोरे वार्ड नंबर 5 मुस्लिम नगर लेकाय दमियोय अमा नोंमैना कापतना हलमले अमना सोकपदगी लाइकनरी मियाद अदुदा चेनाबनी हाइबा अमगी मयुम मियामना थुगाइख्रे MAMITv की मणिपुरी प्राइम टाइम न्यूज मियंग ताबिरिबा सिंगबु चन माइबमना खुरुमजरी हौजु पाउ संदोना पिजरी तरानिथोय सुबा मणिपुर लेजिस्लेटिव असेंबली मिखल फेस अनि थोकना चई असिगी फेब्रुवारी 23 अमसुंग मार्च 3दा पांगथोकलगनी था असिगी तांग 15 फावबा मिखलगा मरी लेनबा मीटिंग रोड शो प्रोसेशन साइकल बाइक अमदी वेहिकल न चिंबगी रैली अमता पांगथोकपा यारोय हाइना इलेक्शन कमीशन ऑफ इंडिया ECI न लाउथोकरे ECI न ngasi लाउथोकिबा मिखलगा मरी लेनबा वाफमसिंग असिगी मतंगदा लमफेलपाता लेबा चीफ इलेक्टोरल ऑफिस CEO कॉन्फ्रेंस हॉल द पांगथोकपा पाउगी मिफम अमदा CEO राजेश अग्रवाल न हाई फेस अनि थोकना पांगथोकदौरिबा मणिपुर लेजिस्लेटिव असेंबली मिखल असिदा अहानबा फेस की ओइना इम्फाल ईस्ट इम्फाल वेस्ट विष्णुपुर चुराचांदपुर अमदी कांगपोपी डिस्ट्रिक्ट की मनुंग चंद लेबा असेंबली कंस्टिट्युएंसी 39 दा वोट थादनगनी अहानबा फेस द पांगथोकदौरिबा मिखल की नोटिफिकेशन मथंग था फेब्रुवारी अमदा थोकलब मतुंग नॉमिनेशन की अरोइबा मतमना था अदुमकी तांग 9 दा ओइगनी अदुगा मथंगी नुमित तांग 9 दा स्क्रूटिनी तौगनी लोइनेना फेब्रुवारी 13 दना नॉमिनेशन हंदोकपगी अरोइबा मतम ओइगनी मार्च की तांग 3 दा पांगथोकदौरिबा अनि सुबा फेस की मिखलदना उख्रुल सेनापति तमेंगलोंग चांदल थौबाल अमदी जिरीबाम डिस्ट्रिक्ट के मनुंग चंद लेबा असेंबली कंस्टिट्युएंसी 19 दा वोट थादनगनी अनि सुबा फेस की मिखल की नोटिफिकेशन फेब्रुवारी 3 दा थोकलब मतुंग था अदुमकी तांग 13 दा नॉमिनेशन फाइल तौबगी अरोइबा निमित ओइगनी स्क्रूटिनी ना तांग 13 दा पांगथोकनी नॉमिनेशन फाइल हंदोकपगी अरोइबा निमित ना फेब्रुवारी 13 ओइगनी फेस अनि थोकना पांगथोकदौरिबा मिखल असिगी वोट मसिंग थीबना मार्च की तांग 10 दा पांगथोकनी अदुगा मिखलगा मरी लेनबा थबक थौरम खुदिंगमक मार्च की तांग 12 दा लोशिंगनी पाउगी मिफम अदुदा CEO राजेश अग्रवाल नमखाताना हाई ECI ना मिखल की मतम लाउथोकिबा असिगा इरोइनना खुदक्तगी मॉडल कोड ऑफ कंडक्ट स्टेट असिदा चनरगनी मरम अदुना इंटेंडिंग कैंडिडेट पॉलिटिकल पार्टी स्टेक होल्डर सिंग अमदी स्टेट अमसुंग यूनियन गवर्नमेंट ना मॉडल कोड ऑफ कंडक्ट असि इलेक्शन की प्रोसेस लोइद्रि फावबा ngang na चटकदबनी तरानिथोय सुबा स्टेट असेंबली मिखल असिगा मरी लेनना अंड्रो वांगोई मयांग इम्फाल थांगा लिलोंग अमदी चुरचांदपुर असेंबली कंस्टिट्युएंसी असि एक्सपेंडिचर का हेना चटपा कंस्टिट्युएंसी ओइना सखंगले मरम अदुना फ्लाइंग स्क्वाड टीम चामा मरीफु स्टैटिक सर्विलेंस टीम चामा मरीफु वीडियो सर्विलेंस टीम होमफु वीडियो व्यूइंग टीम होमफु अमदी अकाउंटिंग टीम होमफु खुदक्तगी मथौ पांगथोकपा हौरगनी मिखल असिदा अचौब थौदांग लौगदौरिबा डिस्ट्रिक्ट इलेक्शन ऑफिसर सिंग ट्रेन तौबा लोइरे लोइनेना मॉडल कोड ऑफ कंडक्ट की डिस्ट्रिक्ट नोडल ऑफिसर मीडिया EVMs एक्सपेंडिचर अमदी कंप्लेन की मतंगदसु ट्रेन तौबा लोइरे लोइनेना पोलिंग लोकेशन लिसिंग अमसुमना मरीफुदरा मापन्ना वल्नरेबल अमसुंग पोलिंग लोकेशन चार्टर्ड होमफुम दoi क्रिटिकल ओइना सखंगले पांगथोकदौरिबा फेस अनि की मिखल असिदा मथौ पांगथोकदौरिबा पोलिंग अमसुंग सिक्योरिटी पर्सनल सिंग होंदोक हंजिन तौनबा पुन्ना गाड़ी लिसिंग तरु चामंगा मरीफुनिपान मथौ तागनी मसिगी मनुंग गाड़ी लिसिंग अहुम रोमदी असम अमसुंग नागालैंड की वाइनबा फिरेफ लौरे हाइना सुमहांगना फुंदोकी हंदकी मिखल असिददी इलेक्टोरल रोल द डिसेबिलिटी ने हाइना मार्क तौरबा वोटर मसागी चही मरीफु की मथक्ता लेबा सीनियर सिटीजन अमदी कोविड-19 मरम ओरगा क्वारंटाइन तौदुना लेरिबा वोटर सिंग पोस्टल बैलेट की खुदांगदा वोट थादबा याहलगनी कोविड-19 लाइट्री की मनुंग ओइबा मरमना मिखल असि कोविड-19 की SOP ngang पांगथोकनी ECI na broad guideline for conduct of general election by election during COVID-19 haiba chana kanun amasu puthorlagani hainasu CEO Rajesh Agarwal na makatana phungdoki
There was a quantum jump in enrollment of marking of PWD electors by 94%. That is from 7,520, which was there in the draft rules. A total of 14,565 was marked when the final rules were published. Further, 300 polling stations have been identified as the comparative lowest voter turnout polling stations under Mission 300, and targeted interventions to increase voter turnout in these polling stations have been carried out. Agartala Jirivam amasung Jirivam Agartala gi nauna hodokpa Jan Sadabdi Express virtual oina railway gi Union Minister Aswini Vaishnav na Manipur gi Chief Minister N Biren amasung Tripura gi Chief Minister Biplab Kumar Dev kaluna na lamthakre North East Frontier Railway na sinduna pangthokiba Jan Sadabdi Express lamthaba gi thoram aduda Manipur gi oina Chief Minister Secretariat ki Cabinet Hall da Union Minister of State Dr. R.K. Ranjan Rajya Sabha gi member Ningthau Sana Zawba Leishemba Maricom Transport Minister Bungjagin Valde MLA R.K. Imu Amadi Railways ki official singna sarugyaki ngasigi lamthabagi thoram adu Outer Manipur Parliamentary Constituency ki MLA MP ngapigani Constituency ki MP Dr. Lorho S. Foze amasung Jirivam Assembly Constituency ki MLA Asab Udin Su Jirivam dagi sarugyaraki lamthabagi thoram adu da Chief Minister N Biren Hai Tripura amasung Manipur asi chahi chamri gi matungda nohongna amuk samnaba ngamle masigi damak Prime Minister Narendra Modi amasung Union Railway Minister Aswini Vaishnav anibu thakat famthogi ningthau palingi matamdagi hongna Manipur amasung Tripura anigi marakta leinarakpa mari adu Jan Sadabdi Express nohongna na amuk session hanba ngamlagani haina phongdokpa loinena Tripura da Manipuri kaya khunda leita duna leikiba amasung Manipur gi historical site kaya ama Tripura da leibagi matangda su Tripura gi Chief Minister Biplab Kumar Dev na paudam ki तो आपने इसको जोड़ के आज से बहुत मतलब it has encouraged not only is the Pratima ji said it is helping not only in Tripura and Manipur, it is helping, it is connecting the whole entire Northeast. So इसके लिए Thoram aduda Tripura State ki maiki digi Chief Minister Biplab Kumar Dev, Union Minister of State Pratima Bhaumik amadi Transport Minister Pranajit Singh Haroi na chingba mioi kayana sarugyaki. Jan Sadabdi Express lamthabagi thoram adu Jirivam ki Babupara da leiba Jirivam Railway Station de so pangthoki. Thoram aduda Jirivam ki Deputy Commissioner W Malim Ganba Chenglei, Jirivam District Police ki Superintendent of Police KSS Ravi Kumar amadi Railway officials sing su sarugyaki. Pamdagi Assam State Faruga Tripura gi Konung Agartala Fawa Chatkadoriba Railway Track asigi asangbana kilometer chahumni Jirivamdagi Agartala yobada pung taruk changani amadi station mangada khamgani Jan Sadabdi Express asi hapta amagi ningthaukaba yumsa kaisa amadi irai numit khaktamak chengani hari Tha asigi tang manga da phone ki ba final summary revision ki electoral asi Hairok Assembly constituency ki oine di salak sari constituency asigi polling number 33/8 ki manung chandaleiba imung amagi lista nan Manipuri ani ki maming hapsalamne haina Hairok Block Congress Committee ki president Thokchom Ranjan na phongdorakli hiramasigi matang da ngarang HBCC ki office ta pangtokpa pau ki mifam amada Ranjan na hai handak da phone ki ba final electoral roll adu da constituency asigi polling 33/8 ki manung chandala Channa House number Humfumanga da Leiba Rafi Kauba imung amagi serial number Chatruk Yankai Mangada Muhammad Ibrahim amasung serial number Chatruk Yankai Taruktana Sahajan Kauba nan Manipuri ani ki maming yauramba thengnarakibani Mamang dasu constituency asigi electoral roll aran asoi kaya yaurambadagi Election Commission of India da complaint tawkibaga loinana Manipur High Court dasu aran basing asi semdok naba case file tawduna leiribani pumnamak asigi matik chaba paukhum phangdringai talakta inau nauna constituency asigi electoral roll da nan Manipuri ani hapsil lambagi wathok asi lakpani Lamdam asida hauzik inner line permit system ki matangda achauba isu ama oina leiringai tanja asida matau karamna vote level officer na nan Manipuri ani asi karamna hapselam libano hiram asigi matangda joint committee on inner line permit system amasung lenga ki mari leinaba authority na akan mamijing sangbiu asigumba thawong asida joinery staff amasung BLO gi mathakta matik chaba serak pigadabani mamangda su Manipur High Court ki rai amana constituency asigi electoral roll da asoiba kaya leire habiki khudam changdam fangle Amuk hana review tawna ba khangan ki basu leikrabani haina Ranjan na makhataki House number 65 da
65 si hanle ni pa si maming si Rafi kawi Rafi ki bung sidar nan Manipuri ani hoji Muhammad Ibrahim haibamaga Sajan haibamaga ani si nan Manipuri ani si yafslam bagi kudum changdam ikoina netagi sindok chab dum si pangle masi matang sida ikoina hajaningi si hoji ILP ki iho kan leriba koi nan Manipuri si koi Manipur da laiba yade haibagi iho makan leringi marak sida karam matau karam kara dagi la aga masi kenosi hapsilam ni banu haibasi ni koina hangin buangdi aduga masida hapsin meda yariba madugi daita logiriba belo singsina kari damukta nan Manipuri si karam ani tawna hapsilam ni banu haibasi sarkarna amasung ILP ki magi dagi sumasi action kita lokat piraga masi aran masi suntok biba tangai pade Ngarang numidang pung taret makhairom tarakpa duwaida more ward number manga Muslim Nagar lekaida breza car thauduna lakpa miyoi anida nongmai na kapadagi car gi driver adu mafam adumaktada laikhidrei atopa amaduna sokpadagi laikanari khoisaw naraba miyamna thaudok aduda chenabani haiba miyoi amagi mayum thugai khre hari thaudok aduda laikhidraba miyoi adugi maming Ras Gasmir chahi kunithoi apokpa Khenu Prasad Gasmir kawi laifam na more ward number 9 dagini mahaka lakminaba atopa Asokpa adugi maming na MD Mubarak Jai Kunmari apokpa MD Tomba kawi laifam na sekmaizing dagini makoy na thawrapa car adugi registration number na AS11N630 ni hairi Thaudok thokfam dagi pau amagi matung inna breza car registration number AS11N630 adu Ras Gasmir na thawraga lakpani car aduna more Muslim Nagar mapa yorokpada MD Ziol Hakyu Elias Rohit koba miyoi amana car adu khamhalaba matung nongmina kapkibani Ras Gasmir di car manungda adumak laikide hari Thaudok adu thoklaba matung nongmai kapliba MD Ziol Hakyu na car manungda yauriba Ras Gasmir ge thawai yaudrba haksang adu car da amuk puraklaba matung more ward number ani mission bank da leiba KCC Church mamangda langthoklaga thamlamki hari tungda car manungda asiba haksang ama yauraga leire haiba pau ama more police na fangbadagi commando yauna mafam aduda changsinduna asiba haksang amasung car adu lokhatki tungda Ras Gasmir gi thawai yaudrba haksang adu postmortem ki damak Jennings Hospital da pukhatki hari marak sida thaudok adu da hakthengna chenari ba Ziol Hakyu ki mayum ngase ayu khoisaw narba miyamna thugai khri Thaudok adugi matangda Manipur Muslim Council more MMCM gi President MD Razauddin Nahai Thaudok adu MMCM gi maike digi akan mamong da condemn tawi Thaudok adu da chenare ba miyoi adu council asigi miyoi singna thibada hauzik fawa fangdana leiri hiram asigi matangda police ta su complaint ama tawkhre miyad asida chenare ba Ziol Hakyu athubada fadana maragi matung inna cherak pigadabani miyad asida chenare ba miyoi khudingma council asina makhal amataki cooperation piraroi miyad pasi fangnabagi dama council gi maiketi gi police ta pangpa yaba mateng sing pangani haina so Razauddin na makhataki sana Manipuri Muslim Council na tabaga sanction guna mafam da sanction laga humu matungga hak masa pangdabadahi police da mari lainaba loyan wadan bari ba police da report matam sana pidna muslim tin sula kan se tin laba matungga police dai pagi wakat se haiba mihat ba upa se athu matamga agat piyo aduga ahak padan BPBU haiba ikoi Manipuri Muslim Council da wakat ni aduga ngasi makso ayukta hajan bangam draba pasaw naraba praja mayam samguna haiba Ziol Elias Rohit ki yum ase mayam punja singna thuai badagi Manipur Muslim Council na thimani adugo mayam gi mo kanna horokna maram arga ngamauda dina agi yum para amanga ta thoi masida Manipur Muslim Council na thoi ba thobdo asida thokhaliba nupa asida karimata cooperation piroi mahakko koi di Manipur Muslim Council na phangba report khuding mak mari laina ba authority police ta pidra mahakko athu matam da phagat pada mateng pangani Malem pumada thengnariba COVID-19 gi laichut asidagi ngakthoknaba achamba section tharang khara ngangna chatpinaba MAMITv gi maike digi ningsingjari madidi yumdagi hexa thokpa ka face mask upiyo mi amaga gi marakta foot taroki arapa thambiyo mai mit khut satoina hamdokpiyo amadi COVID vaccine kapa yaraba sing susoi soidina COVID vaccine kapthoktuna laichut asidagi kannaba miampuna honaminasi VJP lengak lakpadagi lamdam asida santi lene hingbang ngamhale haina Manipur gi Chief Minister N Birena Fongdokri wafamasi online gi khutang dalilong ima market sangapagi thorama mada Chief Minister N Birena Fongdorakhibani
Rajya Sabha ki member Ningthau Sana Zawba Leishim Balilong Assembly constituency ki MLA Yumkhaibam Antas amadi tonga mamasak naiba miyoy kayana saruk yadana pangthokiba sanggabagi thoram aduda Chief Minister N Birena online ki khutangda hai VJP na miyamgi yaifana bathabak thoram kaya paikhali haibasi miyamna hena khanglabani VJP na tung koina lengak pairaba matamdata hena chawkhatpa nungaiba amadi santi leba lamdam ama ohenba ngamgani asigumba VJP na tawkiba thabak thoram mayam asi miyamna khangbiraga party asina amuk hana lengak paiba ngamnaba honabiyu haiba wafamsu Chief Minister N Birena makataki Manipur lengak asi drug lalon bana pik thalaba drug lalon ba mayam amana punsil laga semba lengak ama oiri haina tarani thoi Suba State Assembly Mikhalda School Assembly constituency da miref oina bagi thorang toribi thongnozam brindana phongdokri wafa masing asi School AC gi manung chanba ayang pali makha lerakta leiba League of Kalo Praetorate tapang tokpa miyam gi oiba mifam amada TS brindana phongdoki bani Mifam aduda TS Brindana Hai ngasigi khunai ase de thok liba thodo wathok sing asi thengnana balamdam asigi ima singna tumba chawa khangdana honariba si lenga ki legal system mathau torokta badagini paliba lenga asina tawfom thokpa sing adu toraba matamda drug season naba miyam gi pen daba wakat lebak irang hoba amadi tongan ba crime kaya aduma khantarakani madu hantaraba matamda lamdam asigi ima singna khuya tu sina nungaina pothabak phangani Lenganglolgi paring asi sorak pamatamda lairaba amadi inkhalak liba naha singda chauba safu ama pidaba nate masida sauna mangjari bedi naha singni haurak liba naha singna drug ki ipakta luktuna mangkiba matamda kunai asi tugadori bani Aduna ngasi Manipur gi lengak londa khwaidagi saungna lengak lon sina khwaidagi saungna safu piba impact piba kangluk ani lei miyam khuding makta afaba pirasu afaba lengak lon pirasu afaba gi safu lei fattaba pirasu fattaba gi safu lei sigi safu sida khwaidagi sopat group ani lei masi kanano haibada lairaba singsi khwaidagi soe ahanbada kaigino haibada laingaki mateng khwaidagi darkar oiriba mathau tarisi lairabane ani subada naha sings haura iba naha ekoi gi tungda haura iba lairik tamba loiraga thabak phangdadana laiba naha amasung moi gi tungda lakadoriba naha singse makoi gi tungi punsi se karimta laitre ngasi gi Manipur gi chathariba ekoi gi laingak monsi gi makhada Vishnupur District Commando ki team amana ngarang nongyai matung pung ani minute yangkhairom taba dwaida opium kilogram yangkhairom ga konana miyoi ama fakat pangam le haina Vishnupur District Police ki SP and Heroes na phongdorakli fagalaba polam sing adu Vishnupur District Police ki complex ta fangtokpa pawgi mifam amada pothokladuna SP and Heroes in hai Jorchanpur maikedi ki jirvam tamnani sagi polam khara pugadori habegi akagnaba fawma phangbangamki Paudu hek fangbaga mahaki meeting makada Vishnupur Commando Unit ki ASI Gyanan Khetriana luchingba team amana didim lambi ki Vishnupur Forest Gate mapada frisking checking pangthoki tanja adu da Tata truck registration number AS01FC 0271 oiba ama Vishnupur khopum gi lambi de ki laki truck adu khamhallaba matung check tawbada opium oigani chingnaba packet mari gari ki toolbox tagi fangbangam ki makatana check tawbada gari ki spare tire amadagi packet yangkhai mapan amakasu thengnaki fagalaba polam sing adu field testing kit season aduna test tawbada opium ni haiba khangbangam ki polam sing adu punna kilogram nimfu mapan gram taret rom oiramki Tata truck thawrakiba me adu police na verification chathabada torvung bangla maning lekai digi langpok lapam kiran chai kunmapan apokpa lekhitraba el saji kawi haiba khangbangam ki Maangna thawrakliba Tata truck adu Naurem Arun Kaubami amagi mingda leiba sasinaba RC book amasung mobile phone amagasu fagatki faraba mi adu Vishnupur police station da faraba polam sing aduga konana makata ba aigi thabak lokhanaba sinakre haina SPN Heroes na makatana phungdoki Opium sing asi pulam na weight ono matamda 49.5 kg gumba oi proper procedure toro matung dai koina opium sing asi seize tawi along with Tata trucks and one mobile phone aduga haiba driver Tata truck adugi driver duso koina pai aduga koi police station Vishnupur da further necessary action as a source of the drugs madu thina na ba koi
Actually, the koi ngarang atemamadi tawani source of the drug je thi na ba du ngarang makti koi phangbangam de adu makha tana koi ma thi na bokona kigani masiga loina na koi makha tarak pada koi district asida election su lakuni na koi various drive preventive drive mayama koi chatagani against say liquor adigi against koi narcotic substances adigi against antisocial elements trouble-mongers aduga koi arms and ammunition had a UG masing matakta koi various preventive measures sama koi visit sanction besu hore makan tanah dum sanction gani. Mayon Green Tech Private Limited ki unit ama oriba Imphal West ki sangai prouding team call the labor Radiant Group of Company ki khutangda Radiant E-Ride na media ki miyoi amanga yauna khangalaba miyoi kharada e-rickshaw amadi e-scooter singlem da yentokre. MAMITv News ki staff reporter MD Sahidur Rahman yauna e-scooter yentokpagi tharamadada Radiant E-Ride ki managing director Nepram Romeo na hai company asina lamdam asida contribution khara tawnimagi wakhalon leibadagi one household one e-scooter haiba thimda bibani Pau igi lamda hingnutil khadana miyamgi mitna kong oheliba paumi singbu company asin awang bathakta igai khumnaba utpa oina angamba khutol asi tambani makata na gari asigi asoyangam yauraklabasu company asina semgani haina sumhangna phungdoki koina khara khali bisida koigi koigi si scooter sipibani adra koigi asai ron film na su haibire koigi Hawaii the Thamoi the Toga, assistant Shakoi Pivani, Aduna Yam section, Adum Sina view, Adum Waitava, Adani any labor issue of Koy, Madu Soinoki, Koy, Honazage, Semjage, Haitara, Koy Saitagi, Apabada, Saminasi, Ibaduni, Akogi Saitagi, Kogi, Labaxi, or with the soup, Apova contribution, Masama, and Koina Toga Magadi Iduna, Radiant Gupna, Masi, Kamusi, Japan. Thoram aduda saruk yakiba cyclist Rohan film na hai paumi oiragasu atopa paumi singdagi hendok thoidungna aki akhang leitana thavak toba akhanaba paumi mangada e-scooter asi bibani makatana su company asina tonga tongan bahiram kaya da akhanaba thavak kaya tawrakani miyamna su company asi support tobiu haina su cyclist Rohan film na phungdoki koina nahandagi khandoga thamaba singi watloba koina e-rickshaw bibagi khasata koina asi koi mamang su koi ahum mama koi bithok chagre Nasi makadar pada umum maga juga reporter sing juga koi manga koi tige na koi se nasi prepare tau bane. How kiba matam kaya gi mamang da Gizirivam District Police na fagalak kiba using excise substation Jirivam da sinarba matunga sinungtil Gular told the labor excise substation da Jirivam District SP yauna mai thadokri. You mai thabagi thabak adu excise department ki commissioner ki ayaba lauraba matung Manipur Liquor Prohibition Act 1991 ki makhada chathakibani ngasi mai thadana manghan kiba using adu punna lupa lakh kuntaruk lising yankai samahum futare kini hari paumi amadi kadagi members singi mamangda yu mai thadana manghan kiba thoram aduga mari lenena Jirivam Station Excise ke OC in charge RK Rakasna Jirivam Police na fagalakpa Indian Made Foreign Liquor beer amadi local using asi Jirivam ki Excise Department da sinaraba matung Excise Department Commissioner ki ayaba lauraba matung mai thadokpani haina sumahakna makhataki Unjel lakanda akwena liter on tho kanda hariba beer amadi yungangasi beer na 6,616.8 liters adagi yungang na liter lising amaga chamaga nipanga 0.45 liters oiba adagi hariba total market value da pull up a sport as accessible article ki market value की amount ना 26,50,167. Manipur ki chingmi kanglup singi manungda ama oiriba tarau tribe na schedule tribe oina recognition funkhibagi taramapan suba jai giningsing kumon ngasi Chandel district ke manung chan na leiba leisok ching village ta pangthokri tarau tribe ki apex body ama oiriba tarau ankang rule Tarna Sinduna Pangto Kiba Thoram Aduda Tarau Ankang Rule Gihanigi President M. Rumsena Chief Guest Tarau Chonu Juregi President M.
Kamning Kamna Functional President, Tarau Students Union ki Hanagi President as Zeni Singh na Guest of Honor Oiki. Ngasigi Thoramadu da Tarau Tribe ki Ahalaman Singh na Tarau Tribe Karam na Kuntok Laki Karam na Schedule Tribe List Chanki Habiki Matang da Wafum Kaya Fungdoki. Nati Obezago isay utuna pangtoki ba Thoramadu da Tongan Bahiram da Doctorate Fanglaklaba, Tarau Furuki Mio Hum Dr. K. Razen, Dr. S. Moses Amadi Dr. M. Alita Suharau Tayam na Oki. Thoramga Mari Lena Tarau Ankang Rule gi President K. Melan Hai, Tarau Tribe Asi Kumjali Singani Sumna Ahumgi January Nipanda Government of Indiana, Schedule Tribe Ama Oina Sakhangibani. Missing Yamzadaba Tarau Furuf Asi Schedule Tribe List the Yorok Libasi Isona Chanbi Bedagini. Amarom da Tarau Tribe ki Apex Body Ama Oina Leramba, Tarau Tribe Union Asi Hoki Batang Marida, Hekak Pokpida Pangtoki Bakun Mga Suba General Assembly da Tarau Ankang Rule, Tar Haina Tarau gi Lol da Maming On Bada Yana Kre Haina Sumahakna Fungdoki. January 2022 the assembly da akoi si Tarau Tribe Genon and akoi si hana sat pane haba ado chat podo dikti akoi ge Tarau ge language ta Tarau Ankang Rule hai hongdok kare Tarau Tribe Genon degi akoi ge Tarau Golon Tarau Ankang Rule hai hongdok kare si as Tarau Tribe si recognize tau basi inner government tau basi 8 January 2003 ta taw tuna ngasi si 8/1/2022 sa Tramapan show. Thobal District Herok Part 2 Khunau Moirang Them Leikai da Leiba Sporting Youth Club SYC Linkhat ki bachai mari mapung farapagi mari subambo pokumon thoram ngasi club asigi sanabung da pangthokri Tinjang Kaisang Daba Masama Ufaba Amata Oiba, Ing Chikpa Amasung Saukata Kunai Ama Oinaba Ikoi Manglum da Sangsilasi Habe Wakalonda, Pangtoki Bangasigi Toram Aduga Mari Lenina, MBBS ke selection Fanglaklabaning Tosam Dines Amasung, Laishram Rosanda Club ki Maiki de Jambakudol Sing Tamdana Pogning Togaki. Loinena Club Asigi Hanagi Tau Puramba Sing Amadi, Club Asina Kon Mamafam Sing da Leba Quaidi Ahal Oirabi Sing the So Jambakudol Sing Kosinaki. SYC Nupi Kangbuga, YDC Litan Wamagi Nupi Kangbuga Tori Sing Nabi Masana Amasu Ngasigi Kumon Toram Adukamari Lenena Pangtoki. Toramgi Loshilapada SYC Club Kinaha Oriba Tomi Sing na Sanaba, Club Amagi Taudang Havelila Macha Amasu Utki. Athuba Matamda Manipur Lengana Mite Schedule Tribe List that Jannabaki recommendation Tau Haiduna Moirang Kaitel da Wakat Kongchat Chatkre. Kege Moirang Kendra upon Malov Chemical all Moirang Kaitel Fambi Imalov upon the Moirang Sinmi Lov Schedule Tribe Demand Committee Manipur SDDCM Amadi Naharupana SDDCM Bisnupur District na Punakusam Naduna Pangtuki Bawakat Kongsat Aduda Chemical General Secretary H. Somikanta, Publicity Secretary P.H. Samjai, Joint Secretary L. Boy, Chemical Advisor Y. Surjit Kuman, SDDCM General Secretary Bogendra Zaid, Publicity Secretary W. Anand, Harupana Coordination Committee SDDCM Visnupurgi Convener D. Kava Kuman, All Moirang Kaitel Fambi Imaluvki Secretary L. Ibe Manachingbana, Maruoiba Mitung Oina Sarugyaki. Wakat Kongsat Adu Chatrungaida, Tongan Mamiwe Kayana Moirang Kaitel da Punki. Moirang Kaitel da ngay hak pullaba matung Kaitel ge akoy bida Wakat Kongsat Adu Chatki. Wakat Kongsat Adu da Sarugyaki Basingna, Meitei Schedule Tribe List that Chalhalu, Lengana Schedule Tribe List that Chanabaki recommendation Atubumatam the Tau Hypena Chingba Kolau Kaya Lauki. Mayang Imphal the Nona Linkatba Sarita Regional Boxing Academy ngarang Chief Minister N. Birena Hunabi Matung Inna Hangdokri. Hanagi World Champion Amasung Arjuna Awardee Boxer Laishram Sarita gi Mingda Hangdokiba Boxing Academy Sangabagi Toram Aduda Manipur Legislative Assembly ki Deputy Speaker K. Rovindra Su Saruyaki.
Thoram aduga mari lenana Chief Minister N Biren hai Manipuri khudingmaki lu tongda sana khona bahaibasi adumak loina duna leirabani Manipur asi apikpa state ama oiraga sulamdam asigi sanaro shingna tongan pathagi competition singda lebak asigi minchat purakpa ngamni Manipur State League ta saruk yariba club singda lupa lakh ahum mom sel oina mateng pangba leikre masigi mathakta Hero I League ta saruk yariba club singdana lupa crore amamangi mating piki balairi housing na khangalaba local club khara da lupa lising taramanga sel gi mating pinaba honari Lystrom Saritana boxing masana asi hena saukhatna ba honari ba sida miyam nasu angama mating pangsi lenga ki maiki dagi su academy asida kari mating pangwa yabagi haibadu yengsingani haina su Chief Minister N Birena makataki Government club khar khan kat laga koi thagi grand piba horei ba thagi lakho mri do so sahi gi piba horei ba ade afaba football gi club single ba crore sahi gi piba horei ba hingjana bagi adana boxing gi se koi award international level da sarita yam phajana lore yam phajana sanare even award from Arjun award from Bagaji Park Pang Bayabanate, the Magi performance, Magi Honeza Mandrasi from the Tulabini, and the Masimang Nama, Koimaya Falkatana Tana, Manipur Pumba, Manipur Katana Bharat Pumba, Sautok setting I with Isandabini, the Mana Sumba Academy Mahanaga, Mana Kuigi, State Sigi or Region Sigi. Sanarishing Puthokana international ki arena da compete to we on we dream magarena honor pasi and I appreciate tawningai ni Manipur Development Society ki sentang makada thanga assembly constituency ki manung channa leiba cable lamzau na naura saba Pandit Dindayal Upadhyaya multi utility youth center amangarang external affairs and union and Education ki Union Minister of State Dr. R.K. Ranjana Sangaraba matung miyamda khusinakre lupa lakh nimfu changna Visnupur district te ihan hanba oina sariba center sangabagi thoram aduda Dr. R.K. Ranjana hai ngasi miyamda khusinariba center asina naha kayada soidinamaki kanaba fanghallagani loinana tinjang kaijang daba khunai ama sangatpada center asina achopa thok mateng oigani haibasi mahaki thazabani ngasi hangdogliba center asida handicraft amasung handloom ge center amasu athubada thamlagani loinana landam asomda leiriba handloom and handicraft ki society singna kaibul thanga amadi loktakna singba mafam da lakpa lamkoiba singda ningsing naba memento saraka pibirabadi hena masak thokani center asidagi kana balonaba club amasung miyamna thamoi singna honaduna sakhotpa lamdam ama oinaba khong thangzamina si haina su Dr. R.K. Ranjana makatana fungdoki aduna haibo wafam khara sigal loinada daga bharat ta sahi tare BJP ki sarkar laku matamda ekoina thabuk khara tongum na bibase kana na namino se lahan prime minister na haitiyo praja imai go singi vote amamamdo maduna thamba yeko matasiba pira kala madugi sakti duna ekoi thabuk tongum na bibani se haitare Nakal amarom da ngarang BJP wangkem mandala sintuna yaripok Vishnu Nahata leiba BYFY gi ground da pangthokiba egi imung BJP gi imung campaign amadasu Union Minister of State Dr. R.K. Ranjan Sarukyaki thoramadu da chief guest ki waral piraduna Dr. R.K. Ranjan hai matam kaya gi mamangda gi miyam na manung mapan faun uhan balengak amaki damak ningzarakpa dunga sidi BJP na luchingba center amasung state ki lengak asina piba ngamlei lebak asida chahi Humfodara Rom Lengak Pairamba political party amigi matamda laribagi masing hengatpa ana ayaki matik chaba leng from leramdaba lambithong amadi sofom namfom leitabagi awaba kayana polom oirangki ngasi di Prime Minister Narendra Modi na luchingba BJP gi lengak asina 10 khraba chei taret ki manung da leibak asi khongjel jangna chawkhat lamjel da yawba ngamlakle state asida su hawki ba sei 15 da political party amana lengak pairige matamda nongma kangdon economic blockade ban amadi fake encounter na chingba thodok kaya lamdam asi Kayana lamdam asi mikap mirau kholna nilambani laibok fawadi BJP na luchingba lengak ama state asida lakhibadagi hawkiba sei manga asida pumnamak leitre awonba amasung thong manana saukhatpa state amagi maikaida khong thangsinba ngamlakli haina su Dr. R.K. Ranjana makatana fungdoki
अना लाइन संगी डॉक्टर खाना लेतबा लंबी थोंग फत्तबा पुनमक असे सही उम्पो उम्द्रा पालबा भारत निंखा तमदगी पालबा अदुगुंबा पार्टी दुला तौरमदेव अदुगु मतमदुदा मयम खंगिरे भारत प्रोसेस चौपते करीगी चौपत्रिबा लैरिबा मीसिंग अदुगी मयुंदा खोखां खुलामम उंती जरा लैते अदुगी मथक्ता युमसिंगदा बिजली की कनेक्शन पीदे लैरमदे लोइनना sak thonuna bag yas lairamde adu sahi taret asigi manunga Shri Narendra Modi ne hek palak padagi lamang tunam da khong hamam oiramba Bharat ki praja ayam mana lairamba do ngasidi Shri Narendra Modi ji ne hek palak pada 2014 15 16 bhagi manunga Bharat praja apupada khong hamam kulamam latrine toilet Bharat ki praja sunda sabikre Lagli Batarani Suba Manipur State Assembly Mikhalda Thawal Assembly Constituency da VJP gi Miref Oina Bathorang Liba El Basanta Elas Bim gi Nomagi Oiba Political Conference among Arang Numidang Thawal Pakang Khong Lerakta Pangthokre 31/17 Booth Committee amadi VJP Thawal Mandal Anina Punna Silaka Pangthokiba Political Conference adu El Basanta Mandal gi President KS Arun Kumar Thawal Municipal Council gi Haniki Councilor W Ibo Chobana Singbana Athoiba Mitung Oina Sarugaki Jai Tara Chumna AC Asigi Asing Bamut Ama Putok Pangamdana Lakliba Asi Lakliba State Assembly Mikal Asidadi Asing Bamut Ama Putok Lasi Haina Wangang Kiba Singna Pungduk Naki VJP di Direct Delivery System da Prajagi Fangfom Tokpa Singh Fanghanna Bahwanaba Party ni Haina Union Minister Dr. R.K. Ranjana Fungdokri Wafamasi Thang Assembly Constituency ki Moirang Kuno Khongnang Makhongda Marang Pangthokiba Joint Boot Meeting Kam New Party Joining Program with Ningol Ningtham Khudol Hainat Mingthon Ba Thoram Amada Union Minister of State for External Affairs and Education Dr. R.K. Ranjana Fungdokibani VJP Election Management Committee for Moirang Tem Asni Kumar Stenduna Pangthokiba Thoram Aduda Union Minister Dr. R.K. Ranjana Hai Party Asina Telabachai Mangagi Matam Asida Paikaliba Thavak Thoram Singh Amuk Hanna Ningsing Ludraba Supum Namagna Kangnaraba Wafamni VJP na like ngak paibadagi Manipur Saukhat Lamjel the Yangna Changsilakli Saukhat Lamjel Asi Hena Yangna Chain Mangamna Naba VJP ki Lenga Abuk Asi Amuk Hanna Thamba Matau Tai Haina So Dr. R.K. Ranjana Fungdoki Manipur da ahan goida Ziri Bamdagi kilometer train toy Mangai Sung Hova train passenger train service to train. Sini Bharatiya Janata Party de Prajana Kari Pami Prajana Kari Kudo Kudakta Tabuk to Konthoka Prajata direct delivery system Haidare Sakurka Shisu Prajada Pitopone Prajaki the Vuktaneva Aduna train lambi sisu huje kaidoni Mars Pogada and the Kilai Basahi Sigi Mars Pogada Kogi Kongshan Hova train start Taurani Karigumba 2022 Sigi Loira Pasahida Impal Sohorda train service Laani Aduga Loirana Bharati metropolitan city Singda Huje Hojiki Pibamda Ziri Bamdagi Horaga Agartala link tokdore Kolkata gumba Guwahati gumba link tokdore hafta amagi manunda yandrabada anirak jati gi capital oriba rajdhani Delhi yoba train anima ko thoi hokdone Lakadori Batarani Thui Suba Manipur State Assembly Mikhalda Thanga AC da AC gi VJP Oinaba Thorang Toriba M. Asni Kumar na Hai Miam Tinbam Mafam Kayada Thang AC ki MLA na AC Asida Semga Sagaliba Singh Asim Hakilanai Frit Kaudagi ni Hariba Si Angak Pafawi Karigumba Mahakilanai Frit Kaudagi Putoklaga Semga Sakatpa Oiragadi MLA Local Area Development Program gi Senfam Singh Karida Season Nakrage Haibudu Chai Mangagi Oina White Paper Ama Putofam Thogi Haina Sumhangna Fundoki Lakliba Manipur Legislative Assembly Mikhalda Wangkim Assembly Constituency dagi VJP gi Miref Oinaba Thorang Toriba Hanagi UCM gi President Yumnam Naba Chandrabu Mai Pakhanaba Constituency asigi Manung Channa Leiba Kiam Haivong Lerakta One Day Political Conference among Arang Pangthokre Mifam Aduda Y Naba Chandra Election Committee gi President Mutum Keso Advisor KS Amutombi Amadi A KS Kumar na Athoiba Mithung Singh Oina Saruyaki
Thauram aduga mari lenana wainaba Chandrana hai constituency asina tongan bahiram kayada mayuk tariba awada passing asi karigumba mahangna pangthokadoriba mikhal asida mai paklabadi miyamga loinana menkhana honagani mikhal mamangda oidaba amasung ngamloidaba wafamdi miyamgi mafamda thamloi mahangna haidokiba pumnamak thabak oina utkani haina nava Chandrana makhataki haiba yadaba oidaba wa tanghaida haibase nabasandadi asukki matik yamna ai pamjade ai ngasi fawbudasu wahi ama fawba oidaba haibase ai nganga kana bor khomjaratri Arabida maroy pa pau amu hana pizari Taranithoi Suba Manipur Legislative Assembly Mikhal Phase ani thongna chei asigi February 28 amasung March 3 da pangthuklagani tha asigi tang 15 fawba Mikhal ga mari lenana meeting road show procession cycle bike amadi vehicle na chingbagi rally amata pangthukpa yaroi haina ECI na lauthokre Agartala Jurivam amasung Jurivam Agartala gi nauna hongdokpa Jan Sadabdi Express Virtual oina Railway gi Union Minister Aswani Vaishnav na Manipur gi Chief Minister N Biren amasung Tripura gi Chief Minister Biplav Kumar Dev Kalunin lam thakre Hairok Assembly constituency gi final electoral roll da maram chadana nan Manipuri ani ki maming hapsil lamli vote level official na nan Manipuri ani asi karan hapsil lamli bano haina hanglakli Amasung More Ward number Manga Muslim Nagar Lekai da Mui ama nongmina kaptuna halamle amana sokpadagi laikanari mihat aduda chena bani haiba amagi mayum miyamna thugaikri MAMITv ki Manipuri Prime Time News matang asada loizari miyeng tabiriba singbu amuka hanna chan maibam na khurumjari